Hojik Tavirasi Radio Lila Paibo Lila Sida Saktam Langlibasing Priyagi Konjalda Yumlembam Kundorai Sanatoy Amadi Manitoygi Konjalda Debesor Oinam Manitoygi Mapa Manigi Saktamda Binoy Tokchom Chaukidar Thoybagi Konjalda Loitongbam Brazamohon Manigi Driver Amagi Konjalda Ranjit Oinam Amadi Laikai Mani Amagi Saktamda Kangabam Sajita Lila Iba Ajit Kumar Laishram Lila Puthokpa Sanjit Saikhom Hojik Tavirasi Radio Lila Paibo Mga doctor, kitang ka na to. As nung sitaro ka doon rin kayo. As ati ase, pumamam sila ito. Nung sisiyaw rin eh. Nung siyaw rin. Tada, upul jadi, yadre. Ay na di kardo, porksena hay ba ni. Hawjik di karito ito rin siya. As ako ni mo upun ka na di chamin na utara ito rin siya. Nanggi karsi, unang napamuk rabo rin ito sa ito. Pamuk win na tita tada. Matik makai set pada kar pangthok thobu se mini yam tawjani man gadra in khan baiwani akhoi sahib tu ganang ne undong na khena khraibo sahib na leiba gat khulei duga mapa gi macha se undong na man ja khidra bai adu di haiman rota da kanai dei haiman doi no tasiang na noi na pa na sa se simada ma na yeb se machet am te yaudi mana ba ma di leiram ni da ho ching lemba wang chau ba simadi ma ne atai di leitre tada nong su khra yaw ri kam do si ga noi kai thin ma chai du kem wali gi pang lau lau na di na tre sidi kitang sa laga leire phibom sida di so to ri ne to ri tada han ngra chira no si kan chale to ri si han bu hal su chat pu chala su iman manar ne object che chot ka da ba sum mare re ba ado tada kai no ma ngak ta nong thup ki se ba ko pan pham sini ne khara kita thawat pi khara ka thawat pi doctor aja amang do uri ba khongnang ma khong dukan lam lei bini adu de ta palus yare tada chole matang sa gi tre no isu yare mo khambiro se law se si dukan si ta palas is ontok na sumana kreda kaino na handok khru do bo chole ni ne sangchan biro na doctor sangchan biro ne tada dukan manung na ki kanano mai kui mong si yeng ba male tada do pa mi ai du ni nang si di nupa masana bo dukan si bo kana lai ja no to si bo o mi lai bi bro laye pot laubi ga dabra ne mi la e o la e kadai kanano ne haima kari lauge haibano kwa sen si rai bungo kwa di ya jare angang haktani kwa cha ba yong jadi adudi kari sani angang ni na mithai ra biscuit la hairo ne se biscuit tu su ya tin cha ga da ba mali mithai hoi ne ta pi biro angang al koi mithai sibu kaya pirak sige ani dang pi biro adudi che sida leire yare ai mo doctor mithai cha si kari no ne kada de no mana mi ko tang ke lo ni yeng si ai bunga doctor mithai yani da som da ni ne kaino kadom ro na khutu bo kaino nga si jibo lam layok na bai dura kaino to ri bo ha kari hai bata da ka swai de ne ai sat lagi haima kari thabak le hogi nang bo ngai khodana haima kana da no ni mana lo na yeng ni basibo ingam mani do chop so ni ne tawrisi kari no so libo kaisna te dai ne moi se kai daura ba hoin he haima ai dinga sai kai ubu urode nang na haigum dana zolon libo tawrise ado ama sidi khangbugum tawrida bungo nang bu lamkhai gi doctor sangda mani tharani ai chokidar thoi bane hoine ado ai budin nang masa khangdro khangida kaino thorani khulsida
ꯑꯩꯈꯣꯏ ꯊꯧꯔꯥꯅꯤꯕꯨ ꯈꯪꯗꯕ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯍꯣꯏꯅꯦ. ꯊꯧꯔꯥꯅꯤ ꯁꯈꯤꯒꯤ ꯍꯋꯥꯏꯖꯥꯔ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯦꯟꯅ ꯉꯥꯡꯕꯁꯤꯃ ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯃꯁꯤꯅ ꯀꯅꯥꯅꯣ? ꯈꯪꯉꯣꯏ ꯊꯧꯔꯥꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦ ꯏꯝꯐꯥꯜꯗꯩꯅꯤ ꯑꯣ. ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯦꯝ.ꯑꯣ. ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯂꯥꯛꯄꯅꯤ ꯑꯣ. ꯍꯟꯗꯛ ꯑꯐꯕ ꯗꯣꯛꯇꯔ ꯃꯅꯤꯊꯣꯏ ꯀꯧꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯏꯕꯨꯡꯉꯣ ꯗꯥꯛꯇꯔꯁꯤꯔꯣ? ꯃꯥꯅꯦ ꯊꯧꯔꯥꯅꯤ ꯌꯥꯝ ꯍꯩꯈ꯭ꯔꯕ ꯗꯥꯛꯇꯔꯅꯤꯀꯣ ꯗꯥꯛꯇꯔꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡ ꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ. ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯣꯡ ꯃꯔꯛꯁꯤꯗ? ꯀꯩꯊꯦꯜ ꯃꯆꯥꯗ ꯁꯤꯡꯖꯨ ꯆꯥꯔꯁꯦꯅ ꯂꯥꯛꯆꯕꯅꯤ ꯊꯧꯔꯥꯅꯤ ꯑꯩꯈꯣꯏ ꯗꯥꯛꯇꯔꯁꯤ ꯆꯥ ꯅꯨꯡ ꯑꯝꯇ ꯊꯛꯇꯦ ꯃꯥꯅ ꯄꯥꯝꯃꯤꯁꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯍꯋꯥꯏꯖꯥꯔ ꯑꯣ. ꯑꯁ ꯇꯥꯗ ꯅꯪꯁꯤꯃ ꯏꯔꯣ ꯆꯣꯠꯂꯤꯁꯤ ꯏꯉꯝꯃꯅꯤ. ꯍꯣꯏꯅꯦ. ꯊꯣꯏꯕ. ꯊꯧꯔꯥꯅꯤ ꯏꯁ ꯂꯣꯛ ꯊꯨꯡꯕ ꯇꯥꯔꯦ. ꯅꯀꯣꯛꯁꯤꯡꯗꯣ ꯑꯝꯇ ꯇꯩꯊꯣꯛꯎ. ꯑꯩꯅꯦ ꯐꯤ ꯂꯧꯊꯣꯛꯎꯈꯤꯒꯦꯀꯣ. ꯐꯤ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯁꯦ ꯄꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ. ꯏꯅꯦ ꯑꯩꯒꯤ ꯐꯤꯁꯤ ꯑꯣꯏꯅ ꯄꯤꯈ꯭ꯔꯁꯤꯔꯣ? ꯍꯣ ꯅꯪꯒꯤꯗꯨꯁꯨ ꯄꯤꯔꯝꯃꯣ. ꯑꯩꯁꯨ ꯑꯃ ꯂꯧꯊꯣꯛꯂꯨꯈꯤꯒꯦ. ꯄꯤꯔꯝꯃꯣ. ꯌꯥꯔꯅꯤ ꯊꯧꯔꯥꯅꯤ ꯂꯧꯊꯣꯛꯄꯤꯔꯨꯔꯅꯨ ꯁꯤ ꯐꯤꯁꯦ ꯗꯥꯛꯇꯔꯁꯦ ꯁꯤ ꯁꯨꯝ ꯇꯩꯊꯣꯛꯃꯤꯟꯅꯔꯒꯦ ꯏꯅꯦ ꯅꯣꯡꯁꯨ ꯍꯥꯡꯉꯛꯑꯕꯅꯤ나 ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯖꯔꯒꯦ ꯃꯤꯊꯥꯏꯒꯤ ꯁꯤꯜ ꯁꯤꯗꯒꯤ ꯑꯣꯏꯅ ꯂꯧꯕꯤꯔꯣ. ꯅꯈꯣꯏꯕꯨ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯤꯕ꯭ꯔꯣ? ꯆꯠꯂꯔꯣꯏꯗ ꯍꯜꯂꯅꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯇꯦ. ꯍꯣ ꯐꯔꯦ. ꯍꯌꯦꯡ ꯅꯣꯡꯃ ꯍꯦꯛ ꯂꯥꯛꯑꯣ. ꯑꯩꯈꯣꯏꯗꯁꯨ ꯆꯪꯂꯛꯑꯣ. ꯏꯅꯦꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯝ ꯐꯔꯤ ꯍꯦꯛꯄꯤꯒꯦ ꯍꯥꯏꯕ. ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯏꯅꯦ. ꯍꯣ ꯐꯔꯦ. ꯏꯅꯦ ꯐꯤꯁꯦ. ꯊꯣꯏꯕ ꯐꯤ ꯄꯤꯔꯝꯗ꯭ꯔꯤ ꯃꯥꯅꯤꯅꯦꯍꯦ. ꯍꯣꯏꯅꯦ ꯍꯌꯦꯡ ꯊꯤꯟꯖꯔꯛꯑꯒꯦ ꯏꯅꯦ. ꯍꯣꯏ ꯌꯥꯏꯗ. ꯑꯗꯣ ꯂꯝꯕꯤ ꯅꯥꯜꯂꯤ ꯇꯝ ꯊꯧꯀꯣ. ꯑꯁ ꯏꯅꯦꯁꯤꯃ ꯂꯧꯍꯧꯒꯦ ꯍꯥꯏꯗꯅ ꯌꯥꯔꯤ ꯍꯦꯛꯇ ꯍꯥꯏꯌꯦ. ꯍꯩꯃꯥ ꯃꯔꯥꯏ ꯊꯤꯟꯖꯔꯛꯀꯗꯧꯁꯤꯕꯨ ꯃꯤ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯅꯤꯡꯉꯝꯕꯁꯨ ꯌꯥꯏ. ꯑꯁꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯏꯖꯈ꯭ꯔꯕꯁꯤꯗꯕꯨ. ꯏꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯣ? ꯃꯥꯟꯅꯩ. ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯕꯅꯤ. 이씨, 미따나따 왕앙상앙 온통나 만나그래. ꯑꯩꯗꯤ ꯍꯦꯛ ꯎꯔꯨꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯕꯅꯤ ꯏꯅꯦ. ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯅꯪ ꯁꯣꯏꯗꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕ. ꯏꯅꯦ. ꯆꯪꯉꯣ ꯑꯗꯨꯏ ꯁꯔꯨꯛꯅꯦ 이몽다 하와이 ꯂꯣꯜꯂꯝꯃꯤꯕꯗꯣ ꯄꯥꯊꯕꯔ ꯅꯥꯎꯇ ꯌꯦꯡꯆꯠꯁꯣ. ꯅꯣꯡꯅꯤꯅ ꯇꯧꯔꯤꯁꯤꯁꯨꯅꯦ ꯃꯕꯨ ꯏꯁꯦꯡꯗꯦ. ꯀꯔꯤ ꯑꯃꯨꯛ ꯇꯥꯕꯕꯨ ꯍꯧꯔꯛ ꯃꯥꯅꯤꯅꯦ ꯇꯧꯔꯤꯁꯤ. ꯏꯅꯦ ꯃꯈꯣꯏꯗꯨ ꯂꯝꯕꯤꯗ ꯑꯃꯨꯛ ꯆꯣꯠꯂꯝꯃꯗ꯭ꯔꯥ? ꯆꯣꯠꯂꯝꯂꯣꯏꯗ ꯌꯧꯕꯨ ꯌꯧꯔꯝꯂꯅꯤ. ꯍꯩꯃ ꯆꯪꯉꯣ ꯍꯋꯥꯏꯗꯣ ꯄꯥꯊꯕꯔ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ. ngasi기 ahingsi onthokna sangkreda matam kaubi lairembi mana aibu langtakna libra natraga ujaning bumagi saktamdu wanningdaduna tha thawangi khongsatsi taptha libra he anganba nang thorak logaba ꯍꯩꯒꯤ ꯊꯃꯣꯏꯒꯤ ꯏꯈꯧ ꯂꯥꯡꯕꯁꯦ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯒ ꯄꯣꯊꯥꯖꯒꯦ. ꯃꯤꯁꯨꯝ ꯍꯩꯕꯤ ꯃꯥꯅ ꯄꯤꯔꯛꯄ ꯄꯤꯁꯦ ꯏꯟꯗꯨꯅ ꯎꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯁꯦ ꯀꯣꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕꯁꯤꯗꯤ ꯑꯍꯣꯏꯅ ꯑꯗꯨꯝ ꯍꯦꯜꯂꯛꯏ. ꯑꯩꯕꯨ ꯊꯪꯅꯕ ꯀꯥꯗ ꯇꯨꯝꯂꯤꯕ ꯇꯥꯊꯣꯏꯕꯁꯤ ꯍꯧꯗꯣꯛꯂꯒ 마기 와리 사두나 잉세 호키방아이시라 와리시 망원데 가람 나오독하니 허이다 에이 액 타오독두니 잉라게 에이 다다 다토이보 그놈이 튀어나가시다. 그나노? 아이니 따다 통시에 묵다 항독비우.
ꯑꯣ ꯍꯣꯏ 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 ꯍꯥꯡꯉꯒꯦ ꯑꯣꯏ ꯀꯩꯗꯧꯔꯦ ꯗꯥꯛꯇꯔ ꯆꯪꯉꯛꯑꯣ ꯍꯦꯛꯇ ꯐꯝꯕꯤꯌꯨ ꯀꯩꯗꯧꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯈꯪꯗꯦꯗ ꯇꯥꯗ ꯃꯤꯠꯁꯤ ꯎꯏꯁꯜꯂꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯅꯪꯕꯨ ꯉꯁꯥꯏꯗꯩ ꯇꯨꯝꯗ꯭ꯔꯤꯕ ꯇꯨꯝꯗ꯭ꯔꯤ ꯇꯨꯝꯊꯒꯦ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯩꯃꯥ ꯅꯠꯇꯦ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣ ꯐꯤ ꯄꯤꯔꯛꯄꯤꯗꯣ ꯑꯣ ꯑꯩ ꯋꯥꯈꯜ ꯂꯥꯛꯑꯦ ꯅꯪꯅ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯑꯁꯦꯡꯕꯗꯤ ꯇꯥꯗ ꯃꯥꯒꯤ ꯃꯣꯡ ꯍꯥꯗꯕ ꯁꯛꯇꯝ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃꯠꯇ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯇꯥꯗ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯁꯛꯇꯝ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯅꯪꯁꯨ ꯃꯗꯨꯃꯗꯤ ꯊꯨꯝꯃꯟꯗ꯭ꯔꯣ ꯇꯥꯗ ꯃꯥꯒꯤ ꯃꯃꯤꯡꯗꯨ ꯀꯔꯤ ꯀꯧꯔꯝꯒꯅꯤ ꯑꯁ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯕꯗꯗꯤ ꯌꯣꯡ ꯏꯀꯥꯏꯊꯤꯕꯤꯗꯨ ꯃꯉꯥꯏ ꯉꯁꯥꯏ ꯀꯣꯛ ꯍꯪꯍꯧꯕ ꯌꯥꯔꯤꯗꯨꯕꯨ ꯇꯥꯗ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯣꯡꯗꯣꯛꯎꯕꯗ ꯃꯥꯅ ꯑꯩꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯛꯀꯗ꯭ꯔꯣ ꯇꯥꯗ ꯃꯤꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯕꯨ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯗꯣꯔꯤꯕꯅꯣꯕ ꯗꯥꯛꯇꯔ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯒꯗꯣꯔꯤꯕꯅꯣꯕ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯤꯠꯌꯦꯡꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔ ꯇꯥꯗ ꯍꯣꯏꯅꯦ ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕ ꯇꯥꯗ ꯍꯧꯖꯤꯛ ꯆꯠꯂꯨꯁꯤꯔꯥ ꯍꯩ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯅꯣꯡꯐꯥꯎ ꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯃꯤꯅ ꯊꯦꯡꯅꯔꯒ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯠꯇꯦ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯂꯣ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯑꯩ ꯉꯝꯃꯣꯏ ꯑꯁ ꯑꯗꯨꯗꯤ ꯇꯥꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯂꯨꯁꯤꯀꯣ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯍꯥꯏꯅ ꯍꯪꯉꯛꯑꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯔꯤꯅꯣ ꯅꯪꯕꯨ ꯑꯁ ꯆꯥ ꯊꯛꯄ ꯊꯣꯔꯛꯄꯅꯤ ꯍꯥꯏꯁꯤ ꯀꯩꯗꯧꯒꯦ ꯉꯔꯥꯡ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯛꯇꯔꯗꯤ ꯆꯥꯒ ꯑꯝꯇ ꯊꯛꯇꯦꯅ ꯍꯥꯏꯈꯤꯗꯨꯗꯤ ꯀꯥꯎꯔꯕ꯭ꯔꯣ ꯑꯁ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯐꯗꯧꯕ ꯅꯠꯇꯦ ꯅꯪꯕꯨ ꯊꯛꯄꯨꯔꯅꯦ ꯑꯁ ꯈꯪꯗꯦꯗ ꯇꯥꯗ ꯅꯪ ꯊꯣꯛꯄ ꯐꯅꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨꯕ ꯍꯣꯏꯅꯦ ꯅꯪꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕ ꯁꯤꯟꯒꯦ ꯍꯥꯏꯕꯕꯨ ꯌꯥꯝ ꯂꯨꯕ ꯑꯃ ꯂꯩꯅꯩ ꯅꯣꯏ ꯁꯥꯍꯦꯕꯀꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯇꯥꯗ ꯌꯥꯅꯕꯗ ꯈꯔ ꯍꯥꯏꯅꯕꯤꯌꯨ ꯍꯣꯏ ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ ꯉꯥꯏꯍꯥꯛ ꯇꯨꯝꯅꯕ ꯇꯧꯔꯨꯔꯣ ꯍꯌꯦꯡꯗꯤ ꯅꯤꯡꯊꯧꯀꯥꯕꯅꯤ ꯑꯅꯥꯕꯁꯨ ꯌꯥꯝ ꯂꯥꯛꯀꯅꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯀꯩꯗꯧꯒꯦ ꯐꯔꯦ ꯇꯥꯗ ꯄꯣꯊꯥꯕꯤꯍꯧꯔꯣ ꯑꯗꯣ ꯁꯣꯏꯕꯤꯅꯤꯀꯣ ꯇꯥꯗ ꯍꯣꯏꯅꯦ ꯑꯩꯁꯦ ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯖꯔꯒꯦꯀꯣ ꯐꯅꯤ ꯇꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯇꯥꯊꯣꯏꯕꯅ ꯑꯃꯨꯛ ꯕꯕꯥꯗ ꯇꯝꯊꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯋꯥꯔꯤꯁꯤ ꯈꯤꯇꯪ ꯕꯕꯥꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯐꯝꯁꯤꯗꯒꯤ ꯄꯣꯁꯇꯤꯡ ꯑꯃꯗ ꯍꯣꯡꯍꯟꯈꯤꯗꯧꯔꯤꯕꯅꯤ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯕꯗꯤ ꯃꯥꯒ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯋꯥꯐꯝꯁꯤ ꯕꯕꯥꯗ ꯈꯪꯍꯟꯗꯅꯕ ꯇꯥꯊꯣꯏꯕꯗ ꯁꯤꯟꯅꯍꯧꯗꯕ ꯌꯥꯗꯦ ꯁꯥꯎꯒꯦꯔꯒ ꯁꯥꯎꯖꯁꯅꯨ ꯑꯩ ꯇꯥꯊꯣꯏꯕꯁꯦ ꯑꯃꯨꯛꯇꯪꯒ ꯍꯧꯗꯣꯛꯑꯒꯦ ꯇꯥꯊꯣꯏꯕ ꯀꯅꯥꯅꯣ ꯇꯥꯊꯣꯏꯕ ꯑꯩꯅꯤ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯦ ꯗꯥꯛꯇꯔ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯍꯣꯏ ꯑꯁ ꯇꯨꯝꯕꯁꯨ ꯌꯥꯔꯔꯣꯏ ꯇꯧꯔꯤꯁꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯄꯨꯡ 4 ꯈꯔꯗꯃꯛ ꯍꯦꯜꯂꯤꯅꯤ ꯅꯣꯡꯁꯨ ꯉꯥꯜꯂꯅꯤ ꯋꯥꯀꯤꯡ ꯆꯠꯅ ꯉꯥꯡꯅꯔꯁꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯇꯥꯊꯣꯏꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔ ꯃꯥꯜꯂꯤꯅꯤ ꯂꯥꯛꯑꯣ ꯗꯥꯛꯇꯔ ꯆꯤꯡꯌꯥ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯣꯏ ꯇꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯇꯥꯗ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯃꯔꯛꯇ ꯇꯥꯗꯗ ꯐꯣꯟ ꯇꯧꯔꯛꯏꯗꯅ ꯀꯩꯗꯧꯔꯕ ꯑꯗꯣ ꯅꯪꯒꯤꯁꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯁꯥꯍꯦꯕꯇ ꯍꯥꯏꯗꯣꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯇꯥꯗ ꯃꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯒ ꯈꯪꯅ ꯆꯥꯟꯅꯖꯕ ꯃꯄꯥꯅ ꯈꯪꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯗꯥꯛꯇꯔ ꯑꯩꯒꯤꯗꯤꯕ ꯏꯆꯥ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯗꯨꯉꯥꯏ ꯃꯣꯏꯒ ꯈꯪꯅ ꯆꯥꯟꯅꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏ ꯈꯪꯉꯤꯅꯤ ꯃꯁꯥꯅ ꯄꯥꯝꯖꯕ ꯆꯥꯟꯅꯖꯕ ꯈꯟꯖꯕꯅꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯌꯥꯛꯇꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯃꯇꯝ ꯈꯪꯅ ꯊꯕꯛ ꯇꯧ ꯑꯁꯤ ꯈꯛꯇꯅꯤ ꯗꯥꯛꯇꯔꯗꯤ ꯀꯩꯅꯣ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯅꯁꯥꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯦꯗꯅ ꯁꯤꯗ ꯈꯪꯕ ꯈꯪꯗꯕ ꯀꯔꯤ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ
ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯥꯗ ꯑꯩꯈꯣꯏ ꯕꯕꯥꯗꯨꯗꯤ ꯃꯤ ꯃꯑꯣꯡ ꯑꯃꯅꯤ ꯄꯥꯎꯁꯦ ꯈꯤꯇꯪ ꯇꯥꯈꯤꯕꯗꯕ ꯑꯩꯁꯦ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯄꯣꯁꯇꯤꯡ ꯊꯥꯈꯤꯗꯧ ꯃꯥꯜꯂꯤ ꯗꯥꯛꯇꯔ ꯅꯪꯁꯨ ꯋꯥꯈꯟꯗꯨ ꯌꯥꯝ ꯐꯕ ꯍꯦꯟꯖꯟꯃꯟꯈ꯭ꯔꯦꯗ ꯅꯣꯏ ꯕꯕꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯇꯥꯗꯨꯒ ꯄꯨꯂꯤꯁꯀ ꯑꯣꯏꯁꯤꯟꯕꯗꯨꯗ ꯅꯪꯅ ꯄꯥꯈꯪ ꯈꯟꯕ ꯑꯣꯏꯔꯤꯅꯤꯗ ꯇꯥꯗ ꯑꯩꯅ ꯄꯪꯈꯟ ꯈꯟꯕꯒꯤ ꯋꯥ ꯈꯛ ꯅꯠꯇꯦꯕ ꯑꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯔꯝꯗ ꯇꯥꯗꯅ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯂꯩꯌꯦ ꯇꯥꯗ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯃꯤ ꯃꯑꯣꯡ ꯑꯃꯅꯦꯃꯤ ꯑꯆꯧ ꯄꯤꯁꯛ ꯌꯥꯝ ꯈꯥꯏꯕꯅꯦꯕ ꯑꯩꯅ ꯈꯪꯗꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯈꯔ ꯗꯥꯛꯇꯔꯅ ꯍꯥꯏꯌꯨꯗꯅ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯇꯥꯗ ꯑꯩꯅ ꯃꯄꯥꯟꯗ PG ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩꯌꯦ ꯃꯥ ꯍꯧꯖꯤꯛ ꯖꯤꯔꯤꯗ ꯂꯦꯛꯆꯔꯔ ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯇꯥꯔꯤ ꯏꯌꯥꯝꯕꯗꯨꯒ MUꯗ ꯃꯥꯁꯇꯔ ꯇꯧꯃꯤꯟꯅꯕ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯑꯃꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏ ꯅꯨꯄꯤꯗꯣ ꯏꯝꯐꯥꯜꯗ ꯃꯅꯦꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯑꯣꯏꯔ ꯃꯥꯅꯦ ꯏꯌꯥꯝꯕꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯈꯪꯕꯗꯒꯤ ꯕꯕꯥꯅ ꯃꯅꯦꯗꯨꯗ ꯆꯠꯇꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯗꯨꯅ ꯃꯔꯤ ꯂꯩꯅꯍꯟꯒꯅꯨ ꯍꯥꯏꯕꯗꯒꯤꯅꯦ ꯂꯥꯞꯅꯈꯤꯌꯦꯅ ꯍꯥꯏꯌꯦꯕ ꯈꯣ ꯕꯕꯥꯅ ꯅꯨꯄꯤꯗꯨꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯅ ꯃꯇꯝꯗꯨꯗ ꯇꯥꯛꯈꯤꯕꯁꯤ ꯅꯨꯄꯤꯗꯨ ꯃꯇꯤꯛ ꯆꯥꯗꯦ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯔ ꯃꯥꯅꯦ ꯑꯗꯨ ꯈꯛꯇꯅꯤ ꯇꯥꯗ ꯑꯁ ꯗꯥꯛꯇꯔꯒꯤꯁꯤ ꯃꯑꯣꯡ ꯑꯃ ꯇꯥꯔꯣꯏꯗꯣꯔꯤꯕꯨ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯇꯣꯛꯍꯧꯕꯅ ꯐꯅꯦꯅ ꯈꯜꯂꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯇꯥꯗ ꯃꯗꯨꯅ ꯗꯥꯛꯇꯔꯒꯤ ꯋꯥꯅꯤꯅꯦ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯃꯥꯟꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯃꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯈꯨꯡꯒꯪ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯅꯌꯥꯝꯕꯗꯧꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤ ꯃꯩꯆꯥ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯍꯥꯏꯗꯕꯅ ꯐꯅꯤꯗ ꯇꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯗꯥꯛꯇꯔ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯗꯥꯛꯇꯔꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯉꯝꯒꯅꯤ ꯇꯥꯗ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ ꯃꯥꯕꯨ ꯐꯪꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯇꯥꯗ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯗꯣ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯗꯨꯗꯤ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯟꯕ ꯉꯥꯛꯇꯅꯤ ꯗꯥꯛꯇꯔ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝꯁꯦ ꯆꯍꯤ 100 ꯄꯨꯟꯁꯤꯒꯗꯕ ꯅꯠꯇꯦ ꯇꯦꯜꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯨꯡꯁꯤꯅꯕꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯇꯦ ꯑꯩ ꯉꯁꯤꯃꯛ ꯆꯠꯇꯅ ꯊꯧꯔꯥꯅꯤꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯨꯔꯒꯦꯗ ꯑꯗꯣ ꯇꯥꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄꯤꯔꯨꯅꯨꯀꯣ ꯍꯥꯏꯔꯣꯏꯗ ꯀꯗꯥꯏꯗꯒꯤ ꯃꯗꯨꯒ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯍꯣꯏ ꯇꯥꯗ ꯏꯅꯦ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯨ ꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯣꯟꯅꯒꯗꯧꯔꯤꯕ꯭ꯔꯅꯦ ꯑꯩꯒꯤ ꯍꯋꯥꯏꯁꯤꯕꯣ ꯐꯅ ꯌꯥꯝꯅ ꯂꯣꯟꯕꯅꯦ ꯑꯗꯨꯕꯨ ꯃꯌꯣꯝꯗꯤ ꯌꯥꯝꯕꯨ ꯌꯥꯝꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯄꯤꯒꯗꯧꯔꯤꯕ ꯃꯤꯅ ꯃꯔꯣꯟ ꯑꯃ ꯌꯥꯝꯂꯤꯕ ꯏꯅꯦ ꯑꯩꯗꯤ ꯏꯅꯦꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯥꯛꯄꯅꯦ ꯂꯣꯏꯔꯕ꯭ꯔꯣ ꯑꯁ ꯀꯅꯥꯅ ꯂꯣꯏꯔꯨꯒꯕꯅꯣ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯑꯣ ꯂꯥꯏꯁꯪꯗ ꯎꯁꯣꯞ ꯑꯃꯁꯨ ꯂꯩꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯊꯕꯛ ꯆꯤꯜꯂꯗꯤ ꯉꯁꯥꯏꯅ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣꯕ ꯅꯪꯒꯤ ꯅꯊꯧ ꯆꯤꯟꯕꯗꯨꯗ ꯇꯣꯏꯅꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯅꯪ ꯍꯥꯏꯔꯦ ꯅꯊꯧꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤꯗꯣ ꯅꯪꯕꯨ ꯇꯨꯝꯕ ꯁꯪꯖꯔꯤꯕ꯭ꯔꯣ ꯕꯦꯃꯥ ꯅꯪ ꯑꯣꯏꯕꯒꯤ ꯉꯝꯕꯅꯤꯀꯣ ꯑꯩꯒ ꯑꯣꯏꯔꯕꯗꯤ ꯉꯝꯖꯔꯣꯏ ꯏꯅꯦꯁꯤꯃ ꯉꯥꯏꯈꯣ ꯉꯔꯥꯡ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯃꯤ ꯋꯥꯍꯟꯒꯅꯨꯀꯣ 이붕어 ꯗꯥꯛꯇꯔꯒꯤ ꯃꯑꯣꯡꯗꯣ ꯀꯌꯥꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤ. ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯂꯩꯔꯒꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ. ꯃꯤꯕꯨ ꯑꯗꯨ ꯀꯨꯏꯅ ꯉꯥꯏꯍꯟꯕꯗꯣ ꯍꯧꯅꯗꯦꯀꯣ. ꯅꯦ, ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕꯗꯨꯗ ꯎꯟꯅꯕ ꯎꯟꯅꯗꯕ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯍꯩꯃꯥ, ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯤ ꯋꯥꯍꯟꯗꯩ ꯁꯔꯨ ꯂꯥꯛꯂꯅꯨ ꯍꯥꯏꯅ ꯀꯣꯛ ꯍꯥꯏꯈ꯭ꯔꯣꯗꯅ. ꯆꯩꯒꯦꯅ ꯇꯠꯇꯅ ꯈꯜꯂꯤ. ꯈꯟꯕꯗꯅꯤ. ꯆꯩꯕꯁꯨ ꯉꯝꯗꯦ. ꯂꯥꯛꯇ꯭ꯔꯁꯨ ꯑꯃꯨꯛ ꯂꯥꯛꯍꯟꯅꯤꯡꯉꯤ. ꯂꯥꯛꯂꯒꯅ ꯑꯃꯨꯛ ꯀꯩꯗꯧꯕ? ꯎꯅꯤꯡꯗꯕ? ꯎꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯗ. ꯏꯅꯦ, 마기 ꯁꯛꯇꯝꯗꯨꯕꯨꯗꯤ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯏꯅꯦ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ. 마나 ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ. ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ 이ꯕꯦꯝꯃ ꯅꯪꯒꯤ ꯋꯥꯁꯦ. 우수 우닝바, 우러가수 와봐. ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. 이붕어 ꯗꯥꯛꯇꯔꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯀꯣ.
nang wakan khara di khalu hairi sini ine karigino nangna ma he ubaga lonthok tabi amagi matawgum tumina lairi budubo ha adubu mina nungai ba hauna bra haiba ei nangi ne luninga ni khangdraba wakhaldo ai thado haningi ko ine ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯗ꯭ꯔꯤ priya ꯑꯩ ꯈꯪꯉꯤ ꯃꯥꯅ ꯑꯩꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯈꯤꯅꯤ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯀꯅꯥꯗꯁꯨ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦ ꯏꯅꯦꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩꯁꯨ ꯈꯪꯉꯤ ꯗꯥꯛꯇꯔꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯤꯕꯣ haima nangna kari wa haigadabano khangdre hariro ꯏꯅꯦ ꯑꯩ ꯃꯉꯣꯟꯗ ꯃꯤꯅꯝꯕ ꯄꯥꯝꯗꯤꯌꯦ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯏꯆꯤꯟꯁꯤꯅ ꯀꯥꯡꯊꯣꯛꯄꯁꯨ ꯉꯝꯗꯦ haima kapiro e mamitega iraga hexialedana bema nang sidi haiba ontauna kapkan khare na pugnina marol ama sonjari ba ꯏꯅꯦ ꯀꯞꯄꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯅꯤ haima adu khanglaga karigi kapliba ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯁꯨ ꯀꯞꯇꯨꯅꯇ ꯂꯦꯜꯂꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯥꯒ yare to doctor duga nanga thengnari ba sidi kapna na batare ne ꯍꯣꯏ ꯑꯗꯨꯝꯅ ꯍꯥꯏꯕꯁꯨ ꯌꯥꯏꯅꯦ haima o thakat khano duty matam ni lakloye is uningde de hai aduga kar makhon tabadi yadri ne ꯏꯅꯦ ꯁꯤꯃ bema kaptai sarupudi ne phone number do piu haiba do kok he pithoko phone da ne nungai ba wari sana na ba ꯅꯪꯒꯤꯗꯨ ꯑꯣꯏꯅ ꯄꯤꯈꯣ aigi se pige khanbane adubu aingodadi piu hairakte ne kananomta piu hairaklabadi phakrani da ko ꯀꯅꯥꯅꯣꯕꯅ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯍꯅꯨꯕꯤ ꯅꯪꯁꯨ ꯌꯥꯔꯣꯏꯅꯦ haima ꯍꯣꯔꯦꯟ ꯏꯄꯜ ꯒꯣꯄꯥꯟꯗ ꯄꯤꯊꯣꯛꯀꯦ ꯈꯪꯉꯤ hai aigi atani tapna ngangun he nangbo angau bisidi asibu wahane nang hangi sibo hai nakhoi aiga se hanu jabatani mata mani mi matana ne phone torok pa ya ponti kanano kari hairaklino na hangra poni o mi ahal wakhan na ha haibaduni ni bi mai ga sia ꯏꯅꯦ ꯑꯩꯒ꯭ꯌꯥꯅ ꯏꯄꯜ ꯒꯣꯄꯥꯟ ꯄꯟꯕ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ aduburo adungai yauksangi holi sakpa chatpada ta gopana ne phagi tawduna ingonda abir tege haidana tanarakpa aduda ne nakhoi aigyan uthokre phagwa panba yaba natti dai bema ꯑꯗꯨ ꯏꯅꯦ hoyo ꯑꯩ ꯏꯝꯐꯥꯜ ꯆꯠꯀꯗꯕꯁꯨ ꯂꯩ ꯏꯅꯦꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯣ ꯂꯥꯒꯁꯦ ꯇꯩꯊꯣꯛꯅ ꯊꯣꯡꯈꯣꯔꯥ yare nangi phanse lepa yadene ko chalo ado nungaiba paudi tahalau ko ado horense kamthokse haiba ngarangge dumaina ne ngaina hanbaga di yaroi haisini ko ꯏꯅꯦ ꯃꯑꯣꯡ ꯌꯦꯡꯒꯦ hai mawong yengba yaroi mi wa hanbase phatabani ne nangbo ꯂꯥꯛꯑꯅꯨ ꯍꯥꯏꯈ꯭ꯔꯣꯗ aidi haiba ngamoi na sa laklaga haidokho ai laktaba yaroi ko ꯗꯥꯛꯇꯔ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥ ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯗꯥ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯀꯅꯥ ꯂꯥꯛꯑꯒꯦ ꯌꯦꯡꯉꯣ ꯒꯦꯠꯇ ꯆꯪꯉꯛꯏꯁꯦ ꯀꯅꯥ ꯃꯥꯜꯂꯤ ꯀꯗꯥꯏꯅꯣꯅꯦ ꯑꯁ ꯇꯥꯗꯥ ꯑꯩꯒꯤ ꯐꯤꯕꯝꯁꯤꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯏꯀꯥꯏꯔꯒ ꯌꯧꯁꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯜꯍꯟꯈ꯭ꯔꯁꯤꯔꯣ ꯑꯁ ꯉꯥ ꯑꯩꯈꯣꯏ ꯇꯥꯗꯁꯤꯃ ꯑꯣꯟꯊꯣꯛꯄ ꯅꯪꯒꯤꯅ ꯇꯧ ꯌꯦꯡꯕꯅꯤꯗ ꯉꯁꯤꯗꯤ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯦꯗꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯁ ꯇꯥꯗꯥ ꯍꯔꯥꯎꯈꯤꯅꯨꯗ ꯆꯩꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ ꯑꯣꯏꯔꯣꯏ ꯑꯩ ꯈꯪꯉꯤꯀꯣ ꯆꯪꯉꯣ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯇꯥꯋꯦꯜꯗꯨ ꯅꯠꯇꯕ ꯑꯃ ꯁꯦꯠꯆꯜꯂꯨ ꯆꯣꯛꯀꯗꯧꯒꯦ ꯍꯣꯏ ꯇꯥꯗꯥ ꯑꯗꯨꯗꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯀꯅꯨꯀꯣ ꯁꯤꯒꯤ ꯆꯤꯌꯥꯔꯁꯤꯗ ꯁꯨꯝ ꯐꯝꯍꯜꯂꯝꯃꯣꯕ ꯍꯣꯏꯅꯦ ꯃꯥꯏ ꯀꯥꯁꯦ ꯀꯔꯤꯕꯨ ꯊꯝꯃꯤꯅꯣ ꯈꯪꯗꯦ ꯑꯩ ꯐꯥꯎꯕ ꯍꯦꯛ ꯆꯪꯍꯟꯗ꯭ꯔꯦ ꯊꯧꯔꯥꯅꯤ ꯁꯣꯝꯗ ꯂꯦꯡꯁꯟꯕꯤꯔꯣ 이베마 랭살로 ꯏꯅꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯁꯤꯔꯥ hai lampisida kamai laidoino nangni he ngangba si mai bima ꯏꯅꯦ ꯍꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕ haima ngasaina amuk toiba chaluchi haiduna khangba lakpa ngamdi aduga haujina hankrasi haidana laose mina kainom khantare changasi 타우라니 시다 판비요 시다 판비요 야래 라오 랭칼로 오거든게 거리기 구월이노 시다 판비요 toiba 이네 is
ꯅꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯤ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦꯕꯣ ꯑꯥ ꯃꯍꯧꯁꯥꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦꯅꯦꯍꯦ ꯑꯣ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯅ ꯂꯥꯛꯂꯝꯕꯗꯨꯗꯤ ꯅꯥꯄꯤꯌꯣ ꯅꯔꯥꯡꯉꯣ ꯏꯁꯣꯡ ꯍꯦꯛ ꯁꯣꯡꯂꯗꯅ ꯑꯥ ꯏꯁ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯂꯨ ꯅꯥꯜꯂꯕꯅꯣꯅꯦꯁꯦ ꯊꯧꯔꯥꯅꯤ ꯃꯃꯥꯡ ꯆꯍꯤꯒ ꯌꯦꯡꯅꯔꯨꯔꯗꯤ ꯌꯥꯝ ꯍꯣꯡꯉꯝꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯗꯥꯛꯇꯔꯁꯤꯅ ꯁꯦꯝꯃꯣ ꯑꯣꯏꯅ ꯁꯤꯗ ꯄꯨꯕꯗꯒꯤ ꯍꯣꯡꯉꯛꯏꯕ ꯃꯌꯥꯝꯅꯤ ꯂꯩꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯑꯗꯨꯒ ꯑꯁꯣꯝꯗ ꯁꯪꯂꯤꯁꯤꯅ ꯀꯩꯅꯣꯁꯤꯅ ꯃꯅꯥ ꯃꯁꯤꯡꯅꯤ ꯊꯧꯔꯥꯅꯤ ꯗꯥꯛꯇꯔꯅ ꯊꯥꯔꯤ ꯉꯥꯛꯇꯅꯤ ꯑꯁꯤꯗ ꯅꯠꯇꯦ ꯑꯁꯣꯝ ꯊꯪꯕꯒꯤ ꯑꯁꯣꯝ ꯑꯋꯥꯡ ꯊꯪꯕꯒꯤ ꯁꯪꯁꯥꯡ ꯄꯔꯦꯡꯁꯤꯒꯤ ꯃꯅꯤꯡꯗꯁꯨ ꯌꯥꯝ ꯊꯥꯔꯤꯖꯥꯠꯅꯤ 이붕어 닥터시디 마토 이만 만다나 마람 얌나 오글리바 자니다나 토이바 딱비 마나 마싱 싱시 예무시도 야이네 털라니 레옹시 그래도 레옹시 베마 프리야 이네 능 학당 팜라모고 이네 꾸이로예 학다니 아이베만 학당 파모 뭐 토이바 살라시도 somdalego 하이고 마다나 마코이기 레이싱세 어떡나 파자크레다 라이오이라바 우자우싱시다 이꼬이꼬이나 살이바 마치우 까야기 레이싱세 까야다 뿡닝 후나 파자리바 그리노 asuk thawai ta na yengli dubo 까이수 떡게 까이수 나때 ine khoi di kai sat krage 아솜다 까까가 마나마싱 예무니 하이브라 까이노 es ikai jereda mathong cha na thabu su na tabudugo ꯗꯥꯛꯇꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯁꯦꯝꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯁꯨ ꯌꯥꯝꯅ ꯍꯩꯔꯝꯖꯥꯠꯅꯤꯅ nokna nuko sum matam lenbagi pangtha tharini yengunu se ꯃꯇꯝ ꯂꯦꯟꯕꯒꯤ ꯊꯥꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯤꯁꯤꯅꯗꯤ ꯊꯋꯥꯏ ꯌꯥꯎꯅꯒ ꯊꯥꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ yare toba priya nang nang si itha thajadana sida lakpasi tasengna nungai aduga ngak sungai ꯗꯥꯛꯇꯔ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯑꯉꯛꯄ ꯊꯥꯖꯕ ꯊꯥꯖꯗꯕ ꯀꯌꯥꯅ ꯄꯨꯟꯕ ꯅꯠꯇ꯭ꯔꯅꯦ ꯅꯨꯡꯉꯥꯏꯕ ꯀꯌꯥꯅ ꯑꯋꯥꯕ ꯑꯣꯏꯈꯤꯕ ꯗꯥꯛꯇꯔꯅ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤꯕ ꯃꯤꯀꯨꯞꯁꯤꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯋꯥꯕ ꯑꯣꯏꯈꯤꯕꯁꯨ ꯑꯇꯩꯅ ꯑꯇꯩ ꯑꯣꯏꯔꯁꯨ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯋꯥꯕ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯗꯦ ꯋꯥꯍꯟꯒꯦ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯂꯥꯏꯁꯨ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯂꯥꯏ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯗꯤ ꯂꯥꯏ ꯑꯣꯜꯍꯜꯂꯣꯗꯅ ꯂꯥꯏ ꯑꯣꯟꯖꯔꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯛꯀ ꯎꯍꯟꯈꯤꯗ꯭ꯔꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯕ꯭ꯔꯥ ꯏꯝꯐꯥꯜꯗ ꯀꯟꯐꯔꯦꯟꯁ ꯑꯃ ꯌꯥꯎꯕ ꯆꯠꯂꯨꯔꯕ ꯑꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯒ ꯆꯣꯟꯊꯈꯤꯕꯩ ꯋꯥꯅꯤꯗ ꯑꯁ ꯑꯩꯅ ꯁꯥꯎꯅꯤꯡꯕꯁꯤꯗꯤ ꯌꯥꯝ ꯋꯥꯖꯥꯅꯤ ꯀꯔꯤꯒꯤ ꯋꯥꯔꯤꯕ ꯁꯤꯗ ꯂꯥꯛꯅꯤꯡꯕꯒꯤꯅꯤꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯕꯒ ꯅꯣꯏꯒꯥꯁꯦ ꯄꯥꯅꯤꯡꯗ ꯅꯤꯡꯁꯤꯡꯖꯥꯠꯅꯤ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯉꯤꯕ ꯈꯪꯗꯦ ꯅꯪꯁꯨ ꯁꯛꯀ ꯎꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯗꯨꯗꯤ ꯅꯤꯡꯁꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯗꯥꯛꯇꯔ ꯑꯩꯒꯤ ꯐꯤꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯔꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤꯖꯥꯠꯅꯤ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦ ꯄꯤꯔꯛꯑꯣꯗꯅ ꯐꯤ ꯂꯧꯕ ꯂꯥꯛꯏꯔꯣ ꯌꯥꯝ ꯄꯥꯝꯃꯨꯕꯩ ꯋꯥꯅꯤꯅꯦ ꯄꯥꯝꯃꯨꯕꯒꯤ ꯅꯠꯇꯦꯗ ꯐꯤꯗꯨꯅꯕꯨ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯐꯤꯁꯤꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯀꯌꯥ ꯇꯠꯇꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯗꯥꯛꯇꯔ ꯅꯪꯅ ꯐꯤꯁꯤ ꯄꯨꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯍꯧꯗꯣꯔꯤꯕ ꯑꯣ ꯑꯗꯨꯕꯨ ꯄꯥꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯝꯗꯨꯗꯤ ꯉꯥꯏꯈꯤꯅꯤ ꯂꯥꯛꯑꯔꯣꯏꯗꯕ ꯃꯇꯝꯗꯣ ꯉꯥꯏꯔꯨꯔꯅꯨꯗ ꯄ꯭ꯔꯤꯌꯥ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯁꯤ ꯅꯪꯅꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯥꯎꯈꯣꯡꯗ ꯆꯟꯗꯨꯅ ꯂꯩ ꯀꯌꯥꯝ ꯀꯨꯏꯅ ꯆꯟꯕꯤꯈꯤꯅꯤ ꯅꯪꯒꯤ ꯄꯥꯎꯈꯣꯡꯗꯣ ꯑꯩꯒꯤ ꯂꯥꯡꯇꯛꯅꯕꯁꯤ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯜꯂꯨꯕ ꯄ꯭ꯔꯤꯌꯥ ꯗꯥꯛꯇꯔ ꯄꯥꯈꯣꯡꯁꯦ ꯄꯥꯈꯣꯡ ꯑꯣꯏꯅ ꯁꯨꯝ ꯂꯩꯖꯔꯁꯅꯨꯗ 이스 파자크레 온통나 파자크레 ꯊꯧꯔꯥꯅꯤ 온통나 하이나부 타크레네 아시나니다나 아이나 나한 마카이 힌상 푸쿠푸코 하이바다 야드리바시디야 이니 뻥타 타버니다
इनी खोई लापदी करी चानी तथब करीनो यारे यारे करी मता चाररोइसी नुमिसु ताखिगदौरे हयेंग नोंमा चामिनारसी अदो अखोइना कई कइनो खरा पुरपनी नखोय अनि चाहौरोको दुदी अखोइ मुक चलासिरा बेमा इने चलसी डॉक्टर चलेगे को फरेने थारानी फरे इने अखोई सुम ले जहरगे हो लेहौरो करी नोसिना औती येंगने दादा मयूमसे हम यामिनी येंगने डॉक्टर हाउ ngakतनी ने हैमा कइनो येंगो हरो मान लंबी रोमदनी लेरिस ओ डॉक्टर येंगुरनु उगिद्रे तथब ngasiगी नुमितसे आइदी मंग चप माने ए इथा थाजदना माना इगी नाक्ता लापसे आई हाइफम खंगदना नुंगाई अदुबो पुंगिंगी लांगतकनबसिदी तो इमुंगो मखोंगना थोंना लाक्लिसिदी नं खंद्रो खल्लोइबा यारे हौजेक्ति पुंगिंगदो तपथरो पोथारो फोंदो हौरबा नत्रो अस कदाइदगी तपथबनो दादा ए मागी कोची थांगबो हाई कयादुना थमोइसिबु लांगतकनहनबदी अहोइना दुम हेनगलै अस नुंसीबा हाइबदो मसि ngakतनी नंगक्तुदा मागी थोटलबी खुसादुना कुंदो परेंग ओइना हेक हुक्त्रिबा मखैदिने अदुम लांगतकनदना लेगदोरिमि आइबुंगो डॉक्टर अतै लाइरी कइनो नंगना नंगी का मनुंग तौरी लीलासिबो हा कदाइदे फंगरिबो फोटो मयाम नोबा ओनो ने यामख्रेने इबे म प्रियागी फोटो दादा मिंगोंदगादी हाइदोपिरु आई बुदी हाइदो ओइने कनागुमना उख्रबा खंख्रबदी गमदोबा अस उरोइदा अस नंग डॉक्टर साउदी साउनु नंग खरदी हेनमलमनिको दादा गेट कार म खामख्रिसि खोइ बाबागी दु नत्रा मानिने हैमा करिगिनो साहेबना कार दei कुमथरगा सोरोलोमदा सोमुने येंगुन लेरिसिबो दादा इनी खोइ चटखिबदु सोइदना वेरम तारे चाइरी खोलिसि हमता अंत लोइसन जिकेदोगे वचैसि जौता फनि आई खोलिसि येंगुन हे बाबू अच्छा सिदा चटखिबा लेसाबिसे ओंदोंनो फजख्रे हाइबा खुसेमगी याउदना फजब हाइ तारगदी मखुसि तारे होइने सा याम फजैबो सबाल मवोंग मतौ अवाटपा मति हेक याउदे ngaरोइ सबान हाइबदो सिमंगने सा कुसिउ कुमेन लिरी खोइरी मोंग हादबा बाबू तसेनमु फजेको येउने सा मुरलु तुंगे निंगजोन जेबा समलांगसे हौजिंग मतमदा सिगुम लैसाबिगी समसि उखिदबबु कुइरेदा अदु बाबू अच्छा कमदौसिगे तापिसा आइदी नुपी मसा से मासी उरुबद पोंगोंग वाउख्रे मागी फजब चेंगलौसे मिफम होंबो सुंगम ngमदै कइनो कोइ सासिबो महौसागी वाखंदो ngasi फावबो होंबिरमजेबरा कइनो द बाबू आइगी नत्तेने इहे नंगसिदी इमौ वइनिंगमगी वाने हो नुपी मसा सिना आइगी इमौ वइबकक फंगजरबदी हा ओथोन नुवाइख्रेन बाबू होइने सा सारगी निंगथीरबा संगायदुदा सिगुम्ब नुपीसिना मौ को ओइने लैरबदी निंगथीबा संगायदुगी फजब मगुन हापकदौरिबनी कइनो अदुनी कनागी मसा मसुबोरिगबा सिगुम्ब लोया लमसिदबु यारे उखिदरे यंबिरुनु सा नाइखो बाबू कमदौसिगे हा तापिउसा असिगी नुपी मसा से इमौ वइदबु सुंगा यादे अमुक्ता तप्थबि खोदा सा मरी मखोंग हाना अमुक्ता थिदोखिसि करिगुम्बा हाइना सिंगनबगा लेदमदि कमदो हो अदु सुचुम्बिने परे बाबू ओइनिंगबु मोजेसन हाइनुदा सा सारगी जानुपादुना यारक्तदि कमदोबा ए सार इश थेंगमनिदा करी गारी खुथौनो फरे बाबू संगसि लाओ संगसि साराइदि गारीदा सुमले जाहौरगे ओ अदु फरे दुदा इचंगुखिगे को फनिसा साहेब लेंसन बिरो साहेब सोमदा अस्ता ngakta लेंसन बियो साहेब यारे बाबा काय चपिरुबनो हा पलेंदा मी मौनरुबने करिगिनो नहान दिनंगना हाथु हनगिदुना आइना दिनंग उनने ना थबक मफमदगी लाए नंग अमुक लेरमद्रे आई सोमदा अनाबा खरा लेबा साहेब अखोई इबुंगो डॉक्टर से ओंथोंग मथौ चिनबाय दु ओइख्रे अखोई खुंगंग सिदे लेरिबा सोनाना खुदिंग मक
ꯏꯃꯣ ꯗꯥꯛꯇꯔꯒꯤ ꯃꯃꯤꯡꯗ ꯁꯣꯟꯅꯗꯅ ꯂꯩꯔꯕꯅꯤ ꯁꯥꯍꯦꯕ ꯑꯣ ꯐꯩ 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 ꯁꯦ ꯑꯍꯜ ꯂꯃꯟꯕꯨ ꯂꯨꯅ ꯄꯦꯟꯅꯅꯕ ꯍꯣꯠꯅꯧ ꯑꯅꯥꯕꯁꯤꯡꯒꯤ ꯃꯕꯨꯛ ꯅꯥꯒꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯩꯗꯧꯉꯩꯗ ꯁꯤꯟꯅꯔꯣꯏꯗꯕꯅꯤ ꯑꯅꯥꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯪꯂꯛꯄ ꯈꯨꯗꯤꯡ ꯋꯥꯈꯜ ꯇꯥꯅꯕꯅꯅꯦ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯒꯗꯕꯅꯤ ꯕꯕꯥ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯀꯥꯗ ꯑꯝꯇ ꯆꯪꯉꯨ 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 ꯊꯣꯏꯕ ꯁꯥꯍꯦꯕ ꯇꯥꯛꯄꯤꯌꯨ ꯅꯣꯏ ꯈꯨꯜꯁꯤ ꯊꯥꯖꯗꯕ ꯌꯥꯝ ꯂꯩꯔꯝꯃꯤꯅ ꯀꯔꯤ ꯂꯩꯔꯒꯦ ꯁꯥꯍꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯃ ꯂꯝꯕꯤꯗ ꯎꯔꯛꯄ ꯑꯥ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯑꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛ ꯐꯖꯕ ꯅꯨꯄꯤ ꯎꯔꯛꯇ꯭ꯔꯤ ꯃꯁꯨ ꯍꯥꯏꯕ ꯌꯥꯏ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯁꯝ ꯃꯅꯥ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯕ ꯑꯣ ꯔꯥꯁꯤꯅ ꯂꯩꯔꯤꯕ ꯁꯕꯥꯜꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯊꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯏꯃꯧꯒ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯀꯣ ꯁꯥꯍꯦꯕꯅ ꯎꯕꯤꯔꯛꯑꯦꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯃꯤꯌꯥꯏ ꯆꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯍꯣ ꯃꯥꯅꯤ ꯃꯥꯅꯤ ꯊꯣꯏꯕ ꯑꯣ ꯅꯪꯁꯨ ꯎꯍꯧꯕ꯭ꯔꯥ ꯅꯠꯇꯦ ꯅꯪꯕꯨ ꯃꯁꯛꯀ ꯈꯪꯅꯕ꯭ꯔꯥꯕ ꯍꯣꯏ ꯁꯥꯍꯦꯕ ꯈꯪꯖꯩ ꯑꯃꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯅꯦꯅꯤ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯅꯨꯕꯤꯅꯤ ꯑꯗꯨ ꯊꯣꯏꯕ ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯥꯍꯦꯕꯄꯨ ꯅꯪ ꯌꯥꯅꯕ ꯈꯔ ꯉꯥꯡꯅꯧꯅꯦ ꯗꯦ ꯃꯗꯨꯕꯨ ꯅꯪꯅ ꯁꯤꯟꯕ ꯉꯝꯂꯕꯀꯣ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯄꯤꯒꯦꯕꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯁꯥꯍꯦꯕ ꯈꯣꯏꯒ ꯃꯄꯥ ꯑꯃ ꯏꯆꯥ ꯆꯥꯅꯔꯣꯏꯗ ꯁꯥꯍꯦꯕ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯊꯣꯏꯕ ꯅꯪ ꯌꯥꯅꯕ ꯉꯥꯡꯅꯧ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯨ ꯀꯔꯤ ꯀꯩꯅꯣ ꯄꯥꯡꯁꯤ ꯀꯩꯗꯧꯒꯦꯅꯦ ꯁꯥꯍꯦꯕ ꯐꯥꯒꯤꯒꯥꯇꯤ ꯅꯠꯄꯤꯗꯦꯀꯣ ꯁꯥꯍꯦꯕ ꯑꯣꯟꯊꯣꯛꯄ ꯁꯤꯕꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯀꯩꯅꯣ ꯑꯃꯁꯤꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ ꯑꯩꯕꯨ ꯆꯠꯅꯤꯡꯉꯤꯅꯦ ꯊꯣꯏꯕ ꯑꯩ ꯐꯅꯤ ꯗꯥꯛꯇꯔ ꯁꯥꯍꯦꯕꯁꯦ ꯂꯦꯡꯉꯒꯦꯅ ꯍꯥꯏꯔꯤꯌꯦ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯍꯣꯏ ꯊꯣꯔꯛꯑꯒꯦ ꯑꯗꯨ ꯊꯣꯏꯕ ꯇꯥꯛꯄꯤꯌꯨ ꯁꯥꯍꯦꯕ ꯑꯗꯨ ꯀꯩꯗꯧꯉꯩ ꯄꯥꯎꯁꯤ ꯐꯥꯎꯅꯁꯦꯕ ꯑꯩꯗꯤꯅꯦ ꯑꯩ ꯌꯥꯔꯦ ꯂꯧꯔꯕꯅꯤꯀꯣ ꯁꯣꯏ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯁꯣꯏꯗꯅ ꯑꯩ ꯐꯅꯅꯕ ꯁꯤꯟꯖꯒꯦ ꯁꯥꯍꯦꯕ ꯕꯕꯥ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯣꯏꯅꯦ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯂꯥꯛꯀꯦ ꯑꯗꯣ ꯂꯥꯡꯐꯥꯡ ꯇꯧꯅꯨꯀꯣ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯧꯕꯅꯤ ꯑꯃ ꯃꯊꯦꯡ ꯃꯄꯥꯜ ꯊꯣꯛꯀꯅꯨ ꯑꯣ ꯑꯩ ꯆꯠꯂꯦꯀꯣ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯁꯥꯍꯦꯕ ꯌꯥꯔꯦ ꯂꯩꯍꯧꯔꯣ ꯊꯣꯏꯕ ꯁꯥꯍꯦꯕꯄꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯁꯣꯏꯍꯟꯕ ꯌꯥꯔꯣꯏ ꯀꯥꯎꯖꯔꯣꯏ ꯁꯥꯍꯦꯕ ꯀꯥꯎꯖꯔꯣꯏ ꯀꯔꯤꯅꯣ ꯕꯕꯥꯁꯤ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯇꯥꯊꯣꯏꯕ ꯗꯥꯛꯇꯔ ꯀꯩꯅꯣ ꯕꯕꯥꯅ ꯁꯣꯏꯕ ꯌꯥꯗꯦꯗꯅ ꯁꯤꯟꯅꯔꯝꯃꯤꯗꯨꯕꯣ ꯀꯔꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦ ꯗꯥꯛꯇꯔ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯀꯔꯤꯅꯣ ꯑꯣꯏꯕ ꯗꯥꯗꯥ ꯑꯣ ꯏꯕꯦꯝꯃ ꯄ꯭ꯔꯤꯌꯥꯗꯣ ꯌꯥꯝ ꯐꯖꯩ ꯃꯃꯧ ꯑꯣꯏꯖꯒꯦ ꯌꯥꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯑꯁꯦꯡꯕꯒꯤ ꯑꯗꯨꯝ ꯍꯥꯏꯔꯝꯕ꯭ꯔꯣ ꯗꯥꯗꯥ ꯇꯥꯗꯅ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦꯀꯣ ꯌꯥꯔꯥ ꯀꯩꯅꯣ ꯑꯩꯕꯨ ꯅꯉꯣꯟꯗ ꯅꯣꯡꯃꯇ ꯑꯣꯏꯗꯕ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯑꯁꯦꯡꯕ ꯍꯥꯏꯔꯝꯃꯤꯅꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯍꯦꯕꯅꯁꯨ ꯌꯥꯔꯦ ꯀꯝꯗꯧꯁꯦꯕ ꯑꯩ ꯍꯥꯏꯌꯨ ꯍꯥꯏꯔꯕ ꯍꯥꯏꯔꯨꯔꯅꯨ ꯗꯥꯗꯥ ꯑꯩ ꯁꯨꯝ ꯍꯥꯏꯅꯖꯔꯒꯦ ꯑꯗꯨꯒꯅꯦ ꯗꯥꯗꯥ ꯕꯕꯥꯗ ꯑꯩꯒ ꯍꯥꯟꯅ ꯁꯛ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯤꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯕꯕꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯀꯅꯥꯝꯇ ꯌꯥꯎꯕꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯣꯏ ꯑꯩ ꯈꯪꯍꯟꯖꯔꯣꯏ ꯉꯥꯈꯣꯅꯦ ꯁꯤꯡꯖꯨꯁꯤ ꯑꯃꯨꯛ ꯇꯣꯠꯂꯧꯁꯤ ꯁꯤꯡꯖꯨꯁꯤ ꯆꯥꯊꯣꯛꯁꯤ ꯍꯣꯏ ꯗꯥꯗꯥ ꯑꯩ ꯇꯣꯠꯆꯔꯛꯀꯦ ꯗꯥꯗꯥ ꯍꯥꯏ ꯑꯉꯧꯕꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯁꯤ ꯂꯥꯛꯑꯣ ꯍꯣ ꯆꯣ ꯇꯨꯝꯃꯨꯔꯣ 이봉호 닥터 그래서 떠오르예 라오 까클로 라오 야래 시다 파모세 야래 이네 아이가 바봉 낭나 바봉 거이자바시디 레이티 타바 마사 토키예 할라카다바 양와리 콩굴타 하나 파모 낭부 나 도움따라네 토이베디 야록더라버로 보이니 이탄따니 ताथोइबदो हंदक मरक मचा नुपा लुहोंबगी थबक खरा चिनबा करीमता कायदेसे मा याउद्रबसुने हेक्ता लाओ हंदकती नाखोय खोय उनदबसी नुमित मंगा तारानी सुरमलनी दो होइने
ꯑꯩꯕꯨꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏꯗ ꯏꯅꯦꯒꯤ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯗꯕꯗꯨꯗ ꯑꯗꯨꯝ ꯍꯜꯂꯝꯃꯅꯤꯅꯦ ꯍꯣꯏ ꯅꯪꯗꯤ ꯅꯨꯄꯥ ꯊꯣꯛꯃꯟꯈꯤꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯀꯣꯛ ꯍꯦꯛ ꯆꯪꯂꯛꯄ ꯌꯥꯕꯗꯨꯕꯣ 이네기 두칸 통 항도이두부 ꯀꯩꯗꯧꯔꯒꯦꯅꯦ ꯑꯣ ꯍꯟꯗꯛꯇꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯆꯤꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯏꯕꯨꯡꯉꯣ ꯂꯪꯊꯕꯥꯟ ꯑꯣꯡꯕꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯔꯤꯌꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯗ ꯊꯣꯡꯒ ꯍꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ ꯁꯤꯗꯒꯤꯗꯤ ꯍꯥꯡꯂꯅꯤꯗ ꯑꯗꯣ ꯅꯪꯒ ꯎꯅꯗꯕꯁꯤꯁꯨ ꯇꯥꯟ ꯑꯃ ꯆꯥꯏꯅꯦ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣꯏꯅꯦ ꯑꯣ 이비에마 프리야도 ꯌꯨꯝꯗ ꯂꯩꯇꯦ ꯏꯝꯐꯥꯜꯗ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯍꯞꯇꯥ ꯑꯃ ꯁꯨꯔꯝꯂꯅꯤ ꯀꯔꯤ ꯊꯕꯛ ꯂꯩꯒꯦꯅꯦ ꯑꯁ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯊꯕꯛꯁꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯦꯅ ꯍꯥꯏꯔꯝꯃꯤꯅꯦ ꯅꯪꯕꯣ ꯑꯣ ꯏꯅꯦ ꯑꯩꯅ ꯂꯥꯛꯏꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔꯛꯏꯅꯤ ꯍꯥ ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯇꯝꯃꯣ ꯇꯥꯁꯤꯗꯅ ꯅꯍꯥꯟ ꯅꯣꯡꯃꯅꯦ ꯏꯅꯦ ꯈꯣꯏ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯂꯥꯛꯑꯝꯃꯦ ꯅꯣꯏ ꯕꯕꯥ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯊꯣꯛꯈꯤꯕꯗꯨꯗ ꯊꯦꯡꯅꯕ ꯑꯍꯟꯗꯣ ꯑꯣꯏꯔꯝꯕ ꯇꯥꯏ ꯃꯥꯅꯤꯅꯦ ꯕꯕꯥꯅ ꯄ꯭ꯔꯤꯌꯥꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯇꯥꯊꯣꯏꯕꯗ ꯌꯥꯅꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯗ ꯍꯥ ꯏꯁ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯗꯅ ꯏꯕꯨꯡꯉꯣ ꯏꯅꯦ ꯑꯗꯨꯗꯩꯅꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯕꯁꯤꯗ ꯃꯥꯒꯤ ꯃꯆꯤꯟꯗꯨꯅ ꯅꯣꯡꯃꯇ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯗ꯭ꯔꯤ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯩꯁꯤꯕꯨ ꯁꯨꯈꯟ ꯈꯟꯗꯕ ꯖꯥꯠꯂꯥꯏꯅꯦ ꯍꯩ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯪꯁꯨ ꯅꯈꯣꯏ ꯂꯥꯛꯇꯕꯁꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯁꯥꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯕꯥꯏꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯐꯥꯎ ꯄꯤꯌꯨ ꯌꯥꯗ꯭ꯔꯤꯕꯁꯤ ꯐꯣꯟ ꯅꯝꯕꯔꯒꯤ ꯋꯥꯗꯨꯗꯤ ꯕꯨꯡꯉꯣ ꯅꯪ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯅꯨ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯃꯤꯉꯣꯟꯗꯗꯤ ꯂꯥꯏꯔꯗꯅ ꯑꯁꯨꯛ ꯅꯛꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯄꯤꯌꯨ ꯌꯥꯗꯦꯅꯦ ꯑꯗꯨꯒꯅꯦ ꯃꯥꯅ ꯃꯤꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯑꯩ ꯏꯅꯥꯁꯦ ꯄꯪꯅꯤ ꯅꯣꯡꯃꯇ ꯇꯥꯗꯦ ꯏꯕꯨꯡꯉꯣ ꯏꯅꯦ ꯃꯤꯅꯗꯤ ꯇꯧꯔꯛꯄ꯭ꯔꯥ ꯑꯁ ꯀꯗꯥꯏꯗꯒꯤ ꯃꯤꯅꯁꯨ ꯇꯧꯔꯛꯇꯦꯕꯅꯤ ꯅꯪꯕꯣ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯃꯥꯒꯤꯁꯦ ꯃꯤꯅ ꯄꯥꯏꯅꯩ ꯍꯥꯏꯗꯨꯅ ꯄꯥꯏꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯅꯦꯅꯦ ꯏꯅꯦ ꯑꯩꯈꯣꯏ ꯕꯕꯥ ꯌꯥꯔꯕꯅꯤꯅ ꯑꯩ ꯃꯥꯒꯤ ꯑꯔꯦꯞꯄ ꯑꯃꯗꯤ ꯈꯪꯕ ꯄꯥꯝꯃꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯂꯥꯟꯁꯤꯔꯣꯏꯅꯦ ꯍꯣꯏ ꯑꯗꯨꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨꯅꯦ ꯅꯣꯏ ꯕꯕꯥ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪꯒ ꯍꯥꯟꯅ ꯄꯥꯎ ꯑꯃꯠꯇꯗꯤ ꯐꯥꯎꯅꯧ ꯏꯅꯦꯁꯨ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯀꯦ ꯍꯥꯏꯕ ꯏꯅꯦ ꯑꯩꯗꯤ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯈꯥ ꯇꯥꯕꯁꯨ ꯃꯥ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯐꯣꯡꯗꯣꯛꯀꯦ ꯈꯟꯗ꯭ꯔꯦ ꯏꯅꯦꯅ ꯃꯥꯒꯤ ꯑꯔꯦꯞꯄ ꯑꯃꯇꯪꯗꯤ ꯈꯪꯍꯟꯕꯤꯌꯨꯅꯦ ꯍꯣꯏ ꯏꯅꯦꯅ ꯍꯦꯛ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯅꯦ ꯑꯣ ꯏꯅꯦ ꯑꯣ ꯇꯥꯔꯦ ꯏꯅꯦ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯂꯥꯛꯑꯣ ꯀꯩꯅꯣꯝꯃ ꯌꯦꯡꯉꯣ ꯂꯥꯎꯅꯦ ꯂꯥꯛꯑꯣꯕ ꯏꯅꯦ ꯆꯠꯈꯤꯗꯧꯔꯦꯕ ꯕꯨꯡꯉꯣ ꯅꯪ ꯉꯥꯛꯇ ꯐꯝꯂꯝꯃꯨꯀꯣ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯂꯛꯈꯤꯒꯦ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯀꯔꯤ ꯂꯩꯔꯒꯦ ꯂꯥꯛꯑꯣꯕ ꯁꯦ ꯃꯤ ꯆꯠꯈꯤꯗꯧꯔꯦ ꯂꯥꯛꯑꯣ ꯁꯦ ꯍꯩ ꯇꯨꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯆꯤꯡꯒꯅꯨ ꯍꯥꯏꯕꯅꯤ ꯃꯤ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯀꯥꯔ ꯃꯌꯥꯗ ꯂꯦꯞꯄꯤꯁꯦ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯏꯅꯦ ꯀꯩꯅꯣꯅꯦ ꯑꯁꯤꯕꯨ ꯁꯅꯥꯊꯣꯏ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯦ ꯏꯅꯦ ꯃꯥꯅꯦ ꯍꯩꯃ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯊꯣꯔꯦꯡꯈꯩ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯀꯥꯔ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯑꯗꯨꯕꯨꯔꯣ ꯑꯥꯗ ꯊꯕꯛ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯑꯗꯨꯒꯤꯅꯦ ꯏꯅꯦ ꯑꯩ ꯃꯥꯏ ꯄꯥꯛꯑꯦ ꯑꯩ MCS ꯈꯜꯂꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯖꯕꯗꯣ ꯊꯨꯡꯉꯅꯤ ꯈꯜꯂꯦ ꯏꯅꯦ ꯑꯩ ꯆꯠꯂꯦ ꯑꯩ ꯆꯠꯂꯦ ꯏꯅꯦ ꯍꯩꯃ ꯀꯩꯅꯣꯅꯦ ꯃꯥꯅ ꯉꯁꯤ ꯇꯧꯔꯤ ꯃꯇꯧꯁꯤꯕꯣ 이씨, 뭔가 짭해 마나이다 아이디. 마나 hꯧꯖꯤꯛ 하람베도부 숨라드라네. 그나노이니 hꯧꯖꯤꯛꯀꯤꯗꯨꯕꯣ. 이bungo MCS 하이시부 거리노네. 이네 머니푸르 시빌 서비스 하이버니. 머니푸르 시빌 서비스 하이버디 야암나 짜오바 랭아키 포스니네. samna 하이르바다 MCS 칼라바디 미도 아초보 오피서र 오이더리니. 거리. 아초보 오피서. 호이니. 이씨, 누가이래. 호나 자만기 마이 팡레다나. 이네. 그나노 MCS 칼리부. 오 그나 오이가니 이비마 프리야세 MCS 하이버도 칼리 하인 해난고. 마바. 호이네.
MCS ꯈꯜꯂꯕ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯑꯁꯦꯡꯕꯅꯤꯀꯣ ꯏꯅꯦ ꯑꯁꯦꯡꯕꯅꯤ ꯏꯕꯨꯡꯉꯣ ꯑꯁꯦꯡꯕꯅꯤ ꯍꯔꯥꯎꯃꯟꯗꯅꯅꯦ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ ꯇꯨ 이씨, 아서보 비살 오이가 더러봐. 누가이래 누가이래. 이니네 누가이래. 마땅 꾸이네다기 망자락봐. 마기 망란도 망파우나래. 아힘까야 tumnana larik pajakhiba. 혼나jakhiba mayam도 ngasi디 taibangbu sembiba mapumana ubiredo. 이붕어. 아이디 이네. 마기 만akta ꯆꯠꯅꯤꯡꯉꯤ. ꯀꯝꯗꯧꯁꯤꯒꯦ? ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯣ. 이네 ꯆꯠꯄꯤꯔꯨꯔꯣ. ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯌꯥꯎꯖꯔꯒꯦ. ꯐꯔꯦ ꯐꯔꯦ. ꯑꯩ ꯌꯥꯎꯖꯔꯔꯣꯏ 이네. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯊꯣꯛꯂꯁꯤꯔ 이붕어. ꯍꯣꯏ 이네. ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ. ngasi기 웨더시디 원톡는 올랑온 사운드 그래다. 아무튼 이루 덮게 또 보니 다다는 그다이 셋 그러잖아. 다다. 다토이보. 가드수 레이터 말이네. 뿡머리 부타르디 마기 홍나비 잘라 맞다우네. 마기 뿡머리기 하이나비 시타도 뿡감다버니네. खर पाइसिलुरगा वासो इंगांग लदरिनी हाय कनानो गेट कार म खां क्रिसिना असिबु कोई कार दु नत्रने हेमा सिदि कोई तामोनी नि नति तामोनी थाथा जन लाइसिबु करि ले जानो तामोदी नो त सुम फम सिद लाक्त्री मरम मदि सोइदन लेरमगनी तामो सिद संबिरो तामो क्वार्टर से सिदा ओइब्रा होय तामो सिन मई सिंग दि चांग नाइब नत्रो होय तामो अदुगी दि प्रॉब्लम कैसु लेते त तामो याम फै तामो करी थबक लैगे सिदा सुम लाकप्रो इमानबा म उनब लाकपनि दा उनबिरबर तामो उनद्रि माना हायरक पक सत खिदोरिनी तामो युमद कयाम कुइना लैखिदोइनो थामगी लिप लौरपनी था अमा करी थबक लेगे तमो प्राइवेट मैटर मगिनिदा नंगसु अनक मफम अमद लाकनब तौदना तमो खुल सिदा लेरिब मीसिंगसे याम फै मफम से थादोक्तुना अतोप मफम अमद चटपा हाइसि आइंगोंदा प्रॉब्लम अमा ओइदोरिनी तमो अदो मौंग येंगे मफम सिगी मीसिंग सिगी मेटालिटी सि हाइरुरगदी नंग मफम अतोप चनिंगोय अहि खंगी मफम सिगी मियोय सिंगसे अंगांग अहल खाक्तना याम चंबनी मबुक मपावसु याम फबनी होनबसु याम कनबनी तमोना हाइरिब पुनमक अचुम बंगाक्तनी तमो होनबगी हाइरुरदी हंदक हाइदोखिबा MPSC ने लौब एग्जाम दो तमो अदुदा खुल सिकी नुपी मसु यावरिबनी हा प्रियादो मा होनब याम कनब नुपीनी तामुबु हाना नुपीदो मसक खंगबिब्रो अदुगी नतेदा नान मागी टीवी इंटरव्यू अमदगी खंगबनी तमो मबुकसु खुपमा मसकसु लेइत्रे किनो मांगोंदा सिमा वाले हाइबा अमत्ता हेक यावदे तमो मागी इंग तपसब मवंगदु मिपुम खुदिंग ngaunab jani tamo nang su ngau yaurobro nang di yaurnu he ai budi yaude da tamo tamo ai iru utalu jaruge ngakta phambirang ko tamo chol chol ai so pau hek phawr pag chat khar daune hoi tamo kuino man phone tor ke haramaga uji phau tor tisiba ai no wei da tor sirne ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯨꯔꯒ ꯌꯥꯝ ꯉꯥꯏ ꯉꯝꯗꯕ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯥ ꯑꯩꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯗ ꯑꯁꯨꯛ ꯂꯥꯡꯇꯛꯅꯔꯤꯁꯤꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯁꯨ ꯄꯦꯟꯅꯥꯏꯗꯕ ꯍꯥꯏꯗꯨꯅꯤ ꯍꯦ ꯅꯨꯡꯁꯤꯕ ꯅꯪꯁꯤꯁꯨ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕ
manakta asum phamningi mapauduta asum taningi uriba makai mitpham hongda sum yengduna talainingi magi chinban lamlan ba kanagi maphamda nungsi haiki gadra tattan thamoi bumi payali masibu thamoi pik baidura ai sibu khamban chawba nipa haibadu oiraba jala hai kano koi doctor sina mapal sida matam ta phamaga wakhal to leis ai koida ai nakta chatlasi hekta hairasira mana ibu ngai ngamdaba tawnu haidana hairakla aina kari haina kumba doctor sitting asidi dress ka si ano no magi my dress for outer shoudri ya pakse anu ti de asiru matam se mai irulu je matam ni aduga aigina ako ngowi akoi doctor nei lai ba khang dong kai terang malang le taw le su kanan kari harajan ngai ngamde haikara ikai khangde haikara haing bam haijarasano ngasidi chatlasi hekta hairake asugwa wasibo kino machindaga mum son dong tawrisu mai sibu phagi de tasang wai dur jala mana no dress ka setno lai se ate ke so er morge aibu priya khoida salusi haida oini priya dubu impol legi mane khoide legi hala amadrani tawrisu magi phone ni ngai bu ngai radi la ai dun ai bu kari hai sige pairageda hello yum yora braiba ai bo kadai de yum no da amo ale kari gi oiruni nangbo amuk uningai ba ngausin da ba ti tasing na nangi wakal da ngawra bani bema ngasidi nangonda aruba wama hairam gadaba lei phone da hairak pa yate u nanak ta phamaga haidoiba ai la doi ni ko ai la ge as mina phone da hairak pa yaroi hairaga yengoi ngasi aina hairaga dori buwa se nang yadaba sungya yaroi hairisi naina ngai dun leramo ai la bani ko kuideroi yam thuna yorke ai la ko lae koin man yam thuna yorke na harisu nati aingon da han pho yangam da wari sa dun gedon thokre ai bunga doctor kalai da no nang chali do bo hai ai si yau ge ne han pho yeng den tawrisi doctor ibunga doctor kadai da no nang chali do bo kadar tada hai ma ai silai hai is ingo ngau sinar dana khara paisil rumani ne ngai khoda ungta ngai khoda paisin baga lari da nadi nang na phauji la isna kadom de kai no tada na haisibo barum dagi ni aina thoreisi oye na samna na ga tu chuli ne su ui ai uri ni da hauji ki na kan nadi doctor ki thawai ga on ama thokra ja lai mi tawrisu as kai da urage तादना थोंगालोम द येंग मुरुम सोरी दुबो कई दौरगे बा सिदे फमम मदुना कना डॉक्टर नंग कार थोरगो जित थोखिदाइने कदाय दगी कार नो त तदा आइदि इरु जरम बनी येंगुने इसा गा चोलिसे कौरक पदु द तैथोप ग नंगद्रबने बा object थोंगालोम द फुर रांगबम लिपदु डॉक्टर नत्रो ओ फुर रांगबम लिपदो अदुदि खोइ तामोने वासका ग्रे मचू म थाबदु नत्रो ओए अदु नोइ तामोने तातोइबने खलिदो चुमबने करिम त खेना दे आइगा कोइ तामोग से फाइबो मे फाइबो ओ मयामना सु हाइनै आइगा तामोग से चटपा चाबा ngang ba chap mana ye dana फाइबो ओनो मानरे वानी ओनो
मानग्रेमनी तादसु हानदि खंगदाइने कनाना खंगरोदा डॉक्टर नोनदि नोंतसु अदु मरमदा हाइगे लेते नंगना हाइदि नंगी इयाम्बा नंग तामो म लई सि खत नत्रो कॉलेज की लेक्चर नि जिरीदा पोस्टिंग ताई चुमिको डॉक्टर चुमी चुमी तादा मिंगना करी करी को सना थोई नंगना मनी थोई अमदुना सना थोई मानी तादा मानी ngako je nupi pan da ya de du mar होय माने बता kari nupi pan ba ya de ba kuiroi nupi ma soi da na pusila ए कोई तामो बो अदु ओरेदि भइने कइनो नुपी पनबा याददना लेरब मीदुबो फरेसे तादा अदुइ वारिदो तोस माबो मनी होइदा कयाम कुइने लेनी हाइगे ngasi halane na haigum to ni war nu dai bo thamoi do ing tho tap tharo ai nayam ba yeng bangam dre असेंग बगिरा तादा कनाना हाइरेनो ai koi khulne reception to ni do ओ hayeng tawrane na haina re ओ adu oradi ibe ma priya do ngasi lakpai do masala tarwa natra tan sadraga ngasai na lambasu kanana kham ए तादा आई थबम तो चलु की ngakta lermo तादा ngai khune pingat khinu ko doge thorani leitri dudi nang kamai unadore अस तादा माग उनव फंगनब थोरा मत्तदि तो बियो के दोगे तादा ibungo nangi na tawsi deba khang malak pangam janat sum torje dak hayeng reception ne loibaga masana ya daba namna phag pus एरा उंतु ब तादा सिमा kari undu kuno kari gi yaro torino sel khare changani ebi watani pamjawa nupi phawa ibsidi nangna amna tikai lai hakla tai chandre rabona sita phaduna pukibe waridu doctor bu tabi haudrabro अस तादा अदु नुंगाइ ब हुन देता aina phagi tomni da doctor nang si swai bu no nang ngam khidre हयेंग रिसेप्शन दु एखोइ के दो सिके तादा maduma tana baya bawani sen na pinron du tina chachilro ka chen sa phau chalurasi kana na khangni tan sadna ma ga tho ek thieng na di याइने तादा आई थोरेंगै लोसिल के तादा doctor sibu pek loin tong dori basibu होय तादा अदुम तक तो बिरो स्टिकर सिंग से अमुत नपसिलके doctor nang si nong yamre mayam sibu karam da changadran चंद्रगा इमानबगी गाड़ी में कोबाय दुनि के दोर चलो ngallingai da ko hunap tawsi si lei pareng si nong phajagre ni maman yam yamangoni aidi ongta udri ne som lei pareng हजबरने तादा asta seng na phajebu doctor तादा मसिबु मागी ngakta sibada phajaroidro karigi phajadadagi ne sanagi mathakta tampa thinbai du tho dorin ne adu doctor होय horen ibe ma priya bu okpugi thoram da tingadawi miyam dugi mamangda sigi lei pareng sibu nang pi ba ngamgadawri bro कइदो बेंगम मोइदो तादा आइदि हुक्की बु खलिन imai pi ai adu makti tawno mimang da phajade ko होइदा तादा खनबगी वानिदा o ngai ngamda ba tawrano khusim gi nataba kundo pareng oina huk taw leiradu bu तादा सिमा chumdrene sidaidi thabaksi tab thaba yatra dakta nupa khara thoko nupa maluko तादा बाबादा सुखर हाइबिरो haigene nangi odaram tang ngairimne sidaidi ai nayamba torke yenguda nayamba gi thaba आई सु तोरके येंगुदा kari tawdori no haine सिदगिदि adu amai sonba nang kari tawdori no सिदगिदि माइ सोनबि बायर नु कैथियन सन वलकदो adu bueradi phayari ne तादा लाई लेते का हाइबा या फोनते को लाई लेको nang de kamai khangi ba आइना माबु निंगजबा माबु खनजबा eh नुटी नुमित खुदिंगी खुलसिगी उमंगलाई सिदा प्रिया हाइरिबा नुपी से
ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯖꯕꯗꯣ ꯉꯁꯤꯗꯤ ꯂꯥꯏꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯧꯔꯦꯕ ꯆꯨꯝꯃꯤ ꯍꯩꯕ ꯆꯨꯝꯃꯤ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔ ꯃꯥꯇꯅ ꯉꯝꯕꯅꯤ ꯅꯪꯅ ꯏꯕꯦꯝꯃ ꯄ꯭ꯔꯤꯌꯥꯕꯨ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕꯁꯤ ꯎꯕꯤꯗ꯭ꯔꯕꯗꯤ ꯂꯥꯏ ꯃꯥꯁꯨ ꯃꯤꯠ ꯇꯥꯡꯉꯦꯗꯅ ꯑꯩꯗꯤ ꯗꯥꯛꯇꯔꯒꯤ ꯃꯑꯣꯡꯁꯤꯗ ꯋꯥꯈꯜ ꯆꯣꯏꯗꯅ ꯂꯝꯖꯥꯎ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯍꯥꯟ ꯈꯜꯂꯨꯔꯝꯅꯤ ꯌꯥꯛꯇꯤ ꯇꯥꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯣꯁꯇꯤꯡ ꯇꯥꯔꯛꯂꯤꯕꯁꯤꯁꯨ ꯂꯥꯏꯅ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯖꯔꯣ ꯍꯥꯏꯗꯅ ꯁꯤꯟꯕꯤꯔꯛꯄꯅꯤꯅꯦ ꯇꯥꯗ ꯑꯗꯨꯃꯛ ꯍꯥꯏꯕ ꯌꯥꯏ ꯍꯦ ꯗꯥꯛꯇꯔ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ ꯌꯥꯏ ꯑꯩꯅ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯛꯇꯝꯇ ꯎꯅꯤꯡꯉꯤ ꯇꯥꯗ ꯃꯥꯒꯤ ꯃꯄꯥꯎꯇꯃꯛ ꯇꯥꯅꯤꯡꯉꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯅꯤꯡꯉꯤ ꯇꯥꯗ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯉꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯗꯣ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯑꯩ ꯐꯥꯎꯕ ꯑꯍꯤꯡ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯕꯈꯩ ꯇꯨꯝꯈꯤꯗ꯭ꯔꯕꯅꯤꯅꯦ ꯗꯥꯛꯇꯔ ꯑꯁ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯖꯔꯦꯗ ꯇꯥꯗꯁꯨ ꯈꯪꯕꯣꯏꯔꯦ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯪ ꯑꯩꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯐꯛꯂꯥꯡ ꯑꯃꯈꯛꯇꯅ ꯈꯜꯂꯤꯕꯅꯤꯅꯦ ꯐꯔꯦ ꯏꯕꯣ ꯈꯣꯡꯒꯨꯜ ꯑꯃꯇ ꯇꯥꯟꯅꯔꯁꯤ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯟꯅꯕ ꯇꯧꯔꯁꯤ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯕ ꯍꯥꯏꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯇꯥꯗ ꯕꯕꯥꯅ ꯈꯔ ꯊꯨꯖꯤꯟꯕ ꯄꯥꯝꯂꯕꯅꯤ ꯌꯨꯝꯒꯗꯣ ꯃꯤꯁꯇ꯭ꯔꯤ 10 ꯀꯨꯟꯃꯨꯛ ꯍꯣꯜ ꯇꯧꯗꯅ ꯁꯨꯍꯜꯂꯤꯅꯤ ꯇꯥꯗ ꯑꯩꯗꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯀꯩꯅꯣꯝ ꯈꯜꯂꯤꯌꯦ ꯀꯔꯤ ꯇꯧꯒꯦꯅ ꯈꯜꯂꯤꯅꯣ ꯍꯥꯏꯌꯨꯅꯦ ꯑꯐ ꯐꯠꯇ ꯇꯥꯟꯅꯍꯧꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯇꯥꯗ ꯃꯥꯕꯨ ꯄꯨꯔꯒ ꯃꯥꯂꯦꯝꯒꯤ ꯐꯖꯔꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯒ ꯃꯄꯥꯟꯗ PG ꯇꯧꯃꯤꯟꯅꯔꯛꯄ ꯃꯄꯥꯟ ꯂꯝꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯃꯗꯨꯅ ꯀꯔꯤꯒꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯗ ꯂꯦꯟꯅꯔꯨꯗꯣꯔꯤꯕ ꯌꯥꯏ ꯌꯥꯏꯌꯦ 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 ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯒꯤ ꯀꯔꯤ ꯍꯅꯤꯃꯨꯟ ꯍꯥꯏꯗꯨꯅꯤꯅꯦ ꯍꯥ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯍꯧꯗꯕ ꯄꯦꯜꯍꯧꯗꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯄꯨꯝꯅꯃꯛꯇꯨ ꯄꯦꯟꯅ ꯁꯥꯔꯨꯔꯒꯦ ꯁꯤꯅꯤꯅꯦ ꯁꯥꯔꯨꯔꯣꯀꯣ यारे यारे बाबू गेट से गेट नाकल की खर पाक पसीदने ओ खितंग लेशलग खामो यारद्रा सा यारे 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 अदु तादग अखुई खुरागदी कार मनुंगसिदा गाक्तंग फंबिरमो आई इचानुपादा पाव मता हाइजरमगे कुइरोय थुनाय थोक्सरके फनी दादा बाबा लाए कदाई होइनी कदाई चलुइनो फैजोमो कुंजालो दादा कार मनुंगदा अहल नियमसु यावरिने लाग्रिबा मौंगसिगा मतमसिगा सेलिलिबा फिजोलसिगा हारुरदि साहेबकिसि फिबम अमनि डाक्टर करी ओरंगुदे दादा अस इबुंगोसु खंगमनदबा हाइदुनि नुपि हाइदोक चलुबा माली हाइवानी अखोय बाबादी सिगुंबा थबकसि यावदि यावगनदबनिने नुपि हाइदोक चलुरगा सिदा चंगइसिना करिगे नंसु आइसु सम्माने खंगदबा अमतनि गनो नंसु ngaingangdरे अमाबु ओइरो खंगदबु ngahakta ngaire kaino अस्ता दादा अगी युम पानबा मतमदसु बाबासे सुमाइन लाक्तोरिनि को अदुबुदि मसाना तार वाफमनि कइनो लाक्पा हाइबु कुइद्रमनिने अदुसु खुलसिदा दादा ngangbसिमा येमने डाक्टर कोइ साइकि माइथोंसि याम हराउदो उद्रा होइनि हे पोसेसिना साथी योक्सले यारे यारे लेंगबिरो यारे यारे साहबकी माइथोंसि ngасidi यामना हराउ तयामबगुम उजै करी थोइबा ताकपियो नंगना उरिबदो असुममंगनि साहबपु सिसे आइगिदी याम नुंगाइबा दुमित ओरे साहब कार मनुंगदा याहौरिबा हलसिंसिबु कौरुरनु लेजसनु चलदौनि ओ मसिना कैदौबगिनो रिसेप्शन गिरा मानी बाबा कोई कराई चपिरुबनो ओ नुपी हाइदोक चलुबनिने हा नुपी हाइदोकपा कनागिनो बाबा कनागी ओइरुनि नंग तामो सनाथोगिनिदना नंग तामोसे बाबागी इहुल खंगना थबक तौइने अस बाबादी हाइनिंगाइ लितने नुंगाइ नंग तामोना पुरैबन तैमदो मसक मतुक चंखोले मोंग हादे मैतै नुपी त नुपीनि मही मसिंगसु मतिक चाना हाइरबनि
साहेबती लाइबक उन्थोंना फबीगदौरी मथंग लाकदौरीबा अखोय डॉक्टरगी इमौसिसु इचम चंबा नत्ते बाबा चा थकिसि तादा चा खिता यारे 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 कोन थासी ओ ऐसे कुइथबा यारोय चलगदबा ओ अदु नुपी मचादो खरंगना थिनगदौरी नंग तामोसिमदि आइना पामबद थोले अदु नंगिसुने नतै मसिगा मानबब नत्रबसु नसाना खंगना को आइगिदि हायौरिसिनी साहेबपु कईगुममता नुपी मचादुबु हा आइना सरप्राइज पीगे आइदना नखोइदा हाना हाइदोक्तबनिदा ओ आइना हाइरदि नखोइसु इराय लाइना खंगनी साहेबपु मतम अमदि इचा नुपागा एमयूदा मास्टर तौमिनरमबनी नुपी मचादुबुदि मनेगिदा लैरगा मही तंबजाने आई इचा नुपा सना थोइसिगा मरी लेनै ताबदुदा अना मतिक चादे गाई सेलोइब पामदे हाइदना मनीदुदा चलगा अइना याम थीना गांखिबनी अदुबु ngасidi थोइबा अइ मखोइगी मफमदा माइथिरे हाइबिरिसिबु साहेब अइना नुपी मचादो ngangi haina chatpa matamdadi magi khungbangda chatkhre unaba phanglakide numituda ओ kariguma numituda nupi machadu unaramba tholamabadi ai nganglamda basu yai adigi matungda mahak to amukhan unakhidre बाबा इतै मधुबु कदाइदगिनो बो inakna ida khunsidagini खुलसिदगी मतिक चाबी ho thoiba khunsidagi aigi monupi oiba yaba matik chabi hairodi kana oini MCS officer Priya nidana ha khangedana horen reception leibani na kharang ngan na yorkani ko noisu mafam du ngai do leramu kaido urage ne na khoi ni tumi nang leiduna साहेब प्रिया आइबा नुपी मचादु सोइदी सोइद्रे को साहेब thoiba nang sidi sibu phagi to bo yabro na tale ramu oi chale mani thoi baba thoye ko साहेब साहेब chale करिनो करिनो कोई साहेब ना हरमी वासिबु डॉक्टर डॉक्टर कदौरगे कैसु तौदे तादा आई मदुगी प्रिया आइबा नुपीदो सियाम वारो याम साउन मीबु असुमाइन छानबा हुनब्राइबा महाग लाइरी हाइजे याइबे वानी याम फत्तबा नुपी मचा मोइनी आई हौजुमक सत्तुने सिनसे पेन त ngang हुएदा तादा माबो दुमाइना ngangi कनो तादा हम मसी मागी मराल अमत्त नते करमाइना अइना बाबाबु कीबदगी अइगी असिंग सकतम हाइदोक हौदबना हाइना ngasi ningam हौदबनी तादा नंग ओइरे मानदि हाइबा याद्राइबा मादी अखांग कनबिनी माना अइगी फमद तत्तन पाखोंग कया चनकी अइना पंगजबदगी मागी पाखोंग दो फोंग मंगम खिदबनी तादा अइतन माबु नुंसी खिबनी मागी मचिंदुनदी अइबु नुंसी हाइना अमुक्त फाव हाइखिदबनी तादा फरे तादा होकिब कयादो मंगलान ओइ कृष्ण अइ पुनमक काउथोकदब होनरगे तादा डॉक्टर नोमा माना अइगी फमदा हाइखिब वाहिसिंगदो अइ ngasi ta ningsingla le तादा डॉक्टर अगी इफमदा अहेनबो वाखन खनबिगनो इसम चमना सुमलोइनसी अइदी पुंसीगी अंगनबा सरुक्ता मसानी कक्थत पिखरबा चेकलानी पाइनिंगबा येंगनिंगबा मफम कया इनिंग तमना चटपा फंगजद्रबिन प्रिया मियोइबगी वाखलदी इसिंगी सकलोनी हाइनै अदुबु मानी थोय आई इसिंगी सकलो लौबा ngamjaroy आइदी वांगलबा हिमालयगी चिंजावदा मरोन नाइना तारिबा नुंग ओनखरबा इसिंगदुनी नुंग ओनखरबा इसिंगदुबु महौसागी अरुबो इसिंगदो ओहन्ननबा कोरोगी सक्तमदो अइबु अमुक्तदी ओहनबिउ केदोगे प्रिया मानी थोय आई चिंबाना पुकनिंगबु मिनमदुना मीबु अवाबा पीबा अमुक हन्ना पामद्रे नंग आई ngasi थेंगनरुबसे
ꯈꯣꯡꯍꯧ ꯈꯤꯇꯪ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯁꯩꯍꯧꯅꯤ ꯑꯔꯣꯏꯕ ꯑꯣꯏꯒꯦ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡꯅ ꯂꯦꯞꯈ꯭ꯔꯦ ꯄ꯭ꯔꯤꯌꯥ ꯅꯪ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯅꯪꯅ ꯈꯟꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯋꯥꯐꯝꯁꯤꯗ ꯅꯪꯉꯣꯟꯗ ꯑꯩ ꯃꯤꯅꯝꯕ ꯄꯥꯝꯗꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯊꯝꯖꯔꯨꯕ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛꯁꯦ ꯃꯅꯤꯊꯣꯏ ꯌꯥꯝꯅꯁꯨ ꯁꯤꯔꯤꯌꯁ ꯑꯣꯏꯕꯤꯅꯨꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯅꯥꯅ ꯈꯪꯕꯅꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯕꯨ ꯇꯝꯕꯤꯔꯝꯂꯕꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕꯁꯨ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯄ꯭ꯔꯤꯌꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯂꯨꯈ꯭ꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯈꯟꯖꯤꯜꯂꯨꯗꯕ ꯅꯠꯇ꯭ꯔꯅꯦ ꯄ꯭ꯔꯤꯌꯥ ꯑꯩꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯀꯌꯥꯗ ꯂꯥꯜꯂꯨꯔꯕꯅꯣ ꯄ꯭ꯔꯤꯌꯥ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯥꯡꯗꯕ ꯃꯤꯁꯤꯡꯒꯤ ꯋꯥꯍꯩꯅꯤ ꯗꯥꯛꯇꯔꯒꯨꯝꯕ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯁꯛ ꯑꯃꯒꯤ ꯆꯤꯟꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯄꯜꯍꯟꯖꯅꯤꯡꯗꯦ ꯗꯥꯛꯇꯔ ꯑꯩꯗꯤ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯂꯥꯟꯃꯤꯅꯤ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯅꯕ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯍꯟꯅꯤꯡꯉꯤ ꯅꯪꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯅꯪꯅꯁꯨ ꯄ꯭ꯔꯤꯌꯥ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯤꯡꯖꯕꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ ꯄ꯭ꯔꯤꯌꯥ ꯃꯅꯤꯊꯣꯏ ꯑꯗꯣ ꯍꯟꯗꯛ ꯃꯔꯛ ꯀꯔꯤ ꯑꯆꯤꯟꯕ ꯂꯩꯕꯅꯅꯣ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯇ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯂꯥꯟꯊꯦꯡꯅꯕ ꯆꯠꯂꯤꯕꯅꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯈꯤꯅꯤ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯎꯅꯁꯤ ꯑꯩ ꯂꯥꯟꯐꯝꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃꯇꯪꯗꯤ ꯑꯣꯏꯖꯒꯦꯀꯣ ꯗꯥꯛꯇꯔ ꯏꯌꯥꯝꯕꯅ ꯏꯕꯦꯝꯃ ꯄ꯭ꯔꯤꯌꯥꯕꯨ ꯂꯥꯟꯅ ꯂꯧꯔꯨꯕꯁꯤꯗꯤ ꯂꯥꯜꯂꯝꯂꯦ ꯇꯥꯗꯥ ꯅꯣꯡꯃ ꯑꯩꯅ ꯄꯨꯔꯛꯈꯤꯕ ꯐꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯇꯥꯗꯥ ꯃꯁꯤꯃꯇꯪ ꯇꯥꯗꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯪ ꯌꯧꯍꯟꯕꯤꯈꯣ ꯑꯩ ꯂꯧꯊꯣꯛꯎꯒꯦ ꯇꯥꯗꯥ ꯗꯥꯛꯇꯔ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯐꯥꯏꯕꯣꯛ ꯂꯤꯂꯥ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡ ꯄ꯭ꯔꯤꯌꯥꯒꯤ ꯈꯣꯟꯖꯦꯜꯗ ꯌꯨꯝꯂꯦꯝꯕꯝ ꯀꯨꯟꯗꯣꯔꯩ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯃꯅꯤꯊꯣꯏꯒꯤ ꯈꯣꯟꯖꯦꯜꯗ ꯗꯦꯕꯦꯁꯣꯔ ꯑꯣꯏꯅꯥꯝ ꯃꯅꯤꯊꯣꯏꯒꯤ ꯃꯄꯥ ꯃꯅꯤꯒꯤ ꯁꯛꯇꯝꯗ ꯕꯤꯅꯣꯏ ꯊꯣꯛꯆꯣꯝ ꯆꯧꯀꯤꯗꯥꯔ ꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯂꯣꯏꯇꯣꯡꯕꯝ ꯕ꯭ꯔꯖꯃꯣꯍꯣꯟ ꯃꯅꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯔꯟꯖꯤꯠ ꯑꯣꯏꯅꯥꯝ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯑꯃꯒꯤ ꯁꯛꯇꯝꯗ ꯀꯥꯡꯉꯕꯝ ꯁꯖꯤꯇꯥ ꯂꯤꯂꯥ ꯏꯕ ꯑꯖꯤꯠ ꯀꯨꯃꯥꯔ ꯂꯥꯏꯁ꯭ꯔꯝ ꯂꯤꯂꯥ ꯄꯨꯊꯣꯛꯄ ꯁꯟꯖꯤꯠ ꯁꯥꯏꯈꯣꯝ